COVID-19 मरम ओरगा होकिबा चाहिदगी परफॉर्मेंस लेरक्तबना सिनफम से चावना अवाब मायोकनरे हाइदना पुंगिंग सोंथब तौबीगनो हाइना मियामना हेना सखंगलबा फोक्सिंग मंका मयंगलबमना इंपैक्ट न्यूज द फोंदोरकली अमदे लाइसेट असिदगी ngaक थोकनरबा लेगांगना पीरबे एसओपी ngaकना अमदे एक्सपर्ट सिंगना लाइसेट असिदगी ngaक थोकनरबा पीरबे वाफम सिंग असे अखोइना ngang चटसी हाइना मंका मयंगलबमना फोंदोरकली हौकिबा चाही अमसुंग हौजे हौजे ओइरिबा चाही असे सुकी मतिक मयाम पुंबा मेंटली अमदी नॉर्मली तौबा थबकसिंग दगी लोइना काइरे अदुगा यामना सुवाबिरमगनी अदुगिसु मथक्ता अखोइगी अवा अना नंगे हाइदनसु अइगी हेगी पोकपा इपा इमा लेमिनरिबा इमुंग मनुंगी मी नारगसु नुशीरे सेबा तौनिंगे हाइदना चंगबा याबगी फिबमसु ओइहंद्रे मतमसिना अदुबो अखोइना मेडिकली डॉक्टर सिंग अदगी एक्सपर्ट सिंग मयाम अमना हाइरिबा लायोंग असिदगी ngaktoknaba pambai kaya amabudi pibiri face mask upiu yumdagi thokpada sanitizer sinabiu haiba mayam ama pibudi piri aduba hojikti first wave loigidana second wave haiba tamthiraba pandemic ama muksu lae coronavirus se hanba kawba leitre adubu mayam punna hotna minaraga soidra maithiba piba ngamgadra haiba thajai akoina sarkarna pirakliba mahaki jackson thaurang adagi akoigi experts sing medically experts mayam amana hairiba singse akoina jackson follow tawbiragadi soidana akoina punna maithiba piba ngamgani haiba thajai ai haksu lamdam asigi khunung isai sakpi ama oina hauhiba jahidagi ai hakna tawjarakliba lambi sida akaiba kayama supi da banate asukimatik wai asukimatik struggle tawi maramde akoina working artist oibanina akoigidi performance adagi events festival loina su lepkre even angang sing mahairoi sing da su awonba mayam ama pire mayam da haizaningi badi simak oiduna su akoina ninghandaba tawbiganu wakhal sondhabiganu laiminariba imung manungda laiminariba sing maru oina pikliba angang macha amadi yamna hena ka hen ahan oiraba singbu yamna care tawbiyu maramdi makhoidi ahan oisalakle angang su oiri makhoigi immune system da khoigi naha dawna tik tik lawa oidabanina makhoidi hena care tawbiba ma change aduna mayam punna hotna minare hairaga niyo mayam adu nga aga soidana coronavirus asidagi ngakthokpa punna ngaminanaba kanna hotna minasi mayoknasi haibudo haizari